Matam sangna tangdu laitadana laklaba Armed Forces Special Power Act 1958 Manipur ge mafam pumna maktagi lauthokpiu. Manipur pumba asi hill state ama oina lauthokpiduna chak manaba land law thambiu. Highway da illegal tax samadi crime kaya tatana chathariba kaya asigi yenglaga athuba matamda National Highway singda Highway Protection Force thambinaba Shiv Sena Manipurna center tataksinkhre. Hiramasiga mari lainana ngasi Babuparada leiba party sigi office ta pangthokiba paugi mifam amada Shiv Sena Manipur gi President M Tombi na haikibada Imphal dagi Jiribam fauduna Assam chatliba lambi asi sangba madi ching lambi na ayamba oibana driver singna chathok sasen tawbada aduki matik khudong sadaba kaya ama mayoknari ipa ipuna thambiraba tongjel mari aseda chatlagadi Imphal Jiri lambi asi kilometer kun henna tension gani maramasina atuba matamda hariba lambi asi semjin binaba Shiv Sena Manipurna National Highways Union Minister Nitin Gadkari da memorandum amasu atuba matamda pisilagani haina mahakna haiki nakal amaromda numit kharanigi mamangda thangjing ching kapada yani yaroi haibana chingba wafam kaya dagi furuk amaga gi marakta wakhal manadaba kaya adu ngarang nakal anigi marakta yasinaba purakhiba adu taramna oki adubu asigumba thabak asi tungda thoktanaba lengakna long term policy ama pakhatpiu furup singgi marakta nungainadaba leirabadi aikhoi amata oina punsinba ngamloi haina mahakna lengaki pukning singsinki